Mamang chahi gi me tang ahumdagi thokliba irang asida Manipur gi apunba shaktam ngaknabagi damak thawaina pontha pikhraba Athouba-Athoubi Singi Maphamda ngasi Langban Heisoi Chara Tambagi Thouram ama Leishang Hiden da Pangthokhre Committee of Forward Clubs Thongju apunba maira paibi lup Thongju Peace and Integrity Committee Kyamgai Pik amadi All Kyamgai Nupi Chawkhat Thorang lup Kyamgai na shillaga Pangthokhiba Thouram aduda Mahiroi amadi Arambai Tengol gi Tengoloi sing yauna Laikhidraba Athouba-Athoubi Singi Maphamda Langban Heisoi Chara Tamgi Thouram aduga mari lainana Pik ki convener Jinga Kam Megachandra na hai Haujik thokliba Manipur gi irang asina maram oiraga lamdam asida maihoraldagi khunda leitaduna leiratnaba yelhau furup sing tangdu leitadaba phibam amada leire illegal immigrants singna chingi tongan ba maphamda khunda rakliba asi chingi yelhaumi oiriba pumnamakna mikup na hom singna leiba mathautai kuki singi loop ama oiriba ITLF amasung kotu da palliba indigenous tribal amadi tribal unity hairibasi kanabuno haibadu nagagi leiriba CSO singna yengshinba chungani natrabadi kuki narco terrorist singi saraulangda yelhomi oiriba naga singsu malemgi miyamgi mangda lana unabagi machak ama oirakani maram aduna kuki narco terrorist singna thanglakliba khongthang sing asidagi Tungi mirol amadi Manipur gi apunba shaktam kannaba yelhau furup sing amata oina punsinbagi tangai fadaba adu lakle Indian Constitution gi Article 371C da yauriba tribal miyam protect tawbagi khudong chaba asi kanana lauribagi haibadu nagagi luchingba singna kupna yengshinbagi matam oiri hainasu Megachandra na makata na phongdokhi ITLF Indigenous Tribal Leaders Forum haibse kana abu no mokoina indigenous hari se akoi kuki si indigenous la adu tagadi sigi se nagagi snau sina akoi indigenous tribal leaders forum se masi kandiam to toi masi gi se masina maro moro kanda tunga ba india gi mafam akoi lebak singda leiriba akoi prithvi gi mafam kya da leiriba singjina akoi gi la na mo ungina ba gi masa ama leheli ha ga su atmana thamjage aduga ko tu hari bi ju khara sigi nagagi civil society le singina khara initiative lo ningi ha mafam ji ma thamjage miyo amadi rescue tawra kanda miyo anina hoji mafam marang kangdana agoi kanagumba miyo kharagi custody da leibagi adugumba I pau phangbodo madu masi aiko yam laibak thibani ana masigumba thawdokse masi thondanabagi damakta ngasi india government na ngasi manipur da tharakhiba adugumba masing yam laba aiko gi india gi security force mayam singse masi season rakanda masigi rescue tawbagi amadi masigi afabata tholakbagi dai tapna makse moina lawam thui ana masigi mayam singse masi india government na manung matam chana matang matam chana karigumba masi yengchandragadi masi miyam gi achauba ihau ama sagatpada aikoi sungsoi soidana madolon doina lakane